Central Motor Vehicle Rule gi wangmada gari thoba miyoi singi mathakta drive chathaba haukhre. Manipur gi konung oidiba Imphal sahar yauna Manipur gi tongan ba mafam singda Central Motor Vehicle CMB rule gi wangmada niyom lana gari thoba miyoi singi mathakta traffic police na drive chathaba haure. Drive asi makata na leptana chathagi gani haina traffic police ki SP oina thaupuriba Kaksing tabam Ajit Kumar na phongdokhre. Wafam asi ngarang SP Traffic Office ta pangthokpa paugi mifam amada Traffic ke SP ke Ajit Kumar na phongdokhibane. Mahak na hai mamangdagi su traffic rules thugaiba singi mathakta traffic police na Imphal gi tongan ba mafam kayada drive chathaduna lagle. Drive chatharabasu traffic rules thugaiduna gari thoba miyoi masing hengalakpadagi accident thokpagi chang hengalake. Loina na Manipur lengak ki akanba order amagi makhada Central Motor Vehicle Rule ngaktana gari thoba singi mathakta drive chathanaba khangalakpadagi khongthang asi tangai phadana lokhalakpani haikhi. Mahak na hai ngasidagi hongna Imphal gi mi chinba mafam sing accident yamna toina thokpa mafam sing khangdoktuna traffic police ki akhanaba tim thamduna drive chathaba hauragani engine panba gari thobidi besilinaw singnasu gari thoba matamda section ba madi CMB rules ki chana kanglon sing ngangna thobiyo. Gari thoba matamda gari ki che chang amade isa gi mari lena ba che chang sing suna loina biyo. Traffic police na nongjo nungsa khaidana hona jariba se miyam ki punsi kan bahai badu mangda thamlaga hona jabani haikhe. SP na makhata na phongdokhibade ain gi wangmada helmet uptaba seat belt fadaba sahi sudana angang singna gari thoba loina na che chang sudana gari thoba thengnarabade Manipur lenga ke order matungina traffic police na miyoi sing adugi mathakta sapsaba ain gi oiba action lokhat kanai maduda miyam na traffic police po waro bigano loina na Imphal manungi lambi singi nakalda mafam chadana gari parking amade double parking tawsinba footpath mathakta pot sai yonba sing asina singba thabak sing asi lepi yu athubada traffic police na drive chathaba hauragani haina su SP na phongdokhe. Petrol amasung diesel gi mamal paisa 35 hengat lay. Petrol amasung diesel gi mamal ngasi amuk liter amada paisa 35 gi changda hengat khre masina laibak asida makhalani gi thaw asigi mamal khwaidagi wangba oire nauna hengalakiba mamal asida Delhi da petrol liter amada lupa 130 paisa 38 pikre amade Mumbai dana lupa 132 paisa 38 pikre haina state na chalaiba fuel retailer singna thokiba prime notification amana haiki diesel gi mamal su adumak wangkhalakpadagi Delhi da liter amada lupa marfudra mari paisa marfudra ni thoi amasung Mumbai dana liter amada lupa 102 paisa marfuga mapan pikre. Thaugi mamal leptana hengatkhiba sina laibak asigi state capital pumnamakta petrol liter amada lupa 100 henkre aduga diesel gi mamalna state taragani thoi henbada lupa 100 henkre. Bengaluru Daman amasung Silvasada diesel gi mamal liter amada lupa 100 henkre. Haifam khangdadana kangauna duna panghai haijelaga miyamda minamlaga sasan paina bhonariba BJP lengakne tilotama konthokjamda pangthokiba thogram amada Congress Party ki President N Lokena haikiba adu Naharol Singh ngauraga chatle haiba natte pandemic na maram oidaga awaba taraba suba nomlaga charamba sing demonetization lakpadage thabak tawramba sing thabak phangdaduna leiba factory macha masa singda thabak tawramba kaya ama factory mutkibadage tension wangduna leiba madi laingakna thabak tawdaba sing asina maram oiraga naha kaya ama makok sarakba masana masagi vision yawroktabana adu haibane masida BJP laingakna miyamda minamlaga sasan painabagi damak miyam singda haijelaga sangsilakpa khongthang BJP laingakna hanbo oina taksare haina ngarang nungthil Congress babanda pangthokpa paumi singa unaba mada MPCC ki General Secretary Tilotamana phongdokhre. BJP na sasan asi hek pairakpadagi hauna ningthina scheme ama puthoktuna Naharol gi damak kanaba amade nupi angang singi chawkhanaba senduna tawkiba thoram karamba maikaida mayol chumna thabak oina paikhatpa amata udri hainasu mahakna makhata na phongdokladuna skill development haibasi yamna phajaba plan ni adubu thabak oina de Manipur da phajana uba ngamdre. Congress Party na pairamba matamdage skill development commission ga punna survey sathaduna kumsing 2012 ta loiraga implementation taunaba thamlamlaba ngaktani hainasu phongdokhe. BJP Party na laklaga scheme mayam sing asigi maming onthoklaga pusilaklaga mingsat lawbane scheme gi maming di phajaba duga thabakti yawraktraga kari kanagadage hainasu hangkhe. BJP lengakti icham chamna laijaba
पोसक अमसु हेक्ता ओंथोकपा ngamba wahanthok ani thokna miyamda lana uhanba ngamba laingakni BJP laingakna election mamangda wasakhiba jiri lambi lifeline oirabasing asi fajana sembidre ware haiduna makhoida laingak pahellu numit chamadigi mamangda aeroplane taba yani haikibadu ngasidi tata puthare driver kaya awaphamda hojik leiriba sini chinda khak phaba natana thabak oina su tausi haina su mahakna makhata na phongdokhe Sport University asi Congress na laingak paringai matamda Congress ki leiriba luchingba pumnamakna sungsinaraga Manipur da leiriba mahiroi kaya asibu malem gi thakta puthokpa ngamnaba semgat naba thorang ama oina Congress Party na semgat sagatlaga thamlambane masi kumsing 2018 da Modi na hanagi CM Okram Ibobi da khudol oina pass tawraba matungda piraklaga BJP na pirakpani haibadi yaroi haike maramaduna BJP laingak na miyambu lana lamjing na bahonabagi ahanba khongthang adu thangba hore haibadu khangjare miyam pumnamakna su section minasi makhoida thajaba thamlaga chatkiba taragadi laibak asi manghauba tari haina su mahakna mifam adu da phongdokhe Karamba Thabak Toukhrabage Hangluba Nupamacha ama Congress ki MLA na Fudakhre Punjab ke Pathakot manung chana laiba Bawa Assembly constituency dagi karakpa Congress ki MLA Gojinder Pal na Nupamacha amada hanjin khupak na thaduna phukibagi video ama social media da viral oirakre haukiba chahi mari gi matamda mahakki constituency da leiriba miyam gi damak yaifanaba Karamba Thabak thoram sing mahakna paikhatkrabagi haina Nupamacha aduna mangonda hanglubagi damak Joginder Pal na ngang adu da phukibani haire dharmagi oiba thoram ama MLA aduna Pathankot district ke manungda leiriba Samrala khungang da saruk yaringai cherakta Nupamacha aduna mangonda wafam adu phongdorokhibani haide MLA aduge bodyguard singna Nupamacha adu mafam adu thadoktuna chatkhinaba khangalabasu MLA adu da mahakna kari karamba thabak sing mahaki constituency adugi damak Toukhrabage haiba wafam hanglakhibane MLA aduna Nupamacha aduge wafam khudingmak microphone da thamlaknaba khangankhe matamduda Nupamacha aduna Joginder Pal dagi microphone lauraga nahakna miyam gi damak kari Toukhré hanglakhibane matamduda ikai nungsi yanabaga loinana ka hena sauraba Congress MLA Joginder Pal na Nupamacha aduda khubakna thakhibane madugi matungda MLA supporter sing amasung gunmen sing na Nupamacha adubu tamthina phudatkibane paugi likhun kharagi matungina phudat pikraba Nupamacha adu Harsh Kumar kauwe Samrala khungang dagi ni haire thogdok aduga mari leinana naha aduge apokpina Pathankot police ta complaint tawrabasu FIR lakhotpiyu yadana leiri haire Punjab ki deputy chief minister Sukhjinder Singha Bandarwa na phongdokhiba amada legislature singna makhoi masagi constituency ge miyam adugi seva tawgadabane MLA Joginder Pal na chathagiba thawong adu legislature amagi machat natte BJP gi information amasung technology department ke in charge oina lediba Amit Malbiyana thawdok adubu yaningdaba uladuna Rahul Gandhi amasung Priyanka Vadra anina makhoida chumba phajaba wahang sing Hangluba journalist singbu tanthokibagi thogdok matungda Punjab ki Congress MLA Joginder Pal na Nupamacha amabu ihing na hing ta na phubikhre thawong asi Congress ke maithongda amuba dak thambani haikhe aroibada tabiriba pumnamakpu thagatchari